ꯑꯗꯣꯝꯅ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯍꯥꯎꯇꯦ ꯍꯥꯏꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯣꯚꯤꯗ-19 ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯅ ꯂꯩꯅꯔꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯐꯥꯎꯕ ꯂꯩꯇꯅ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯂꯩꯅꯔꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯕ ꯃꯈꯣꯏꯁꯨ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯆꯥꯕ ꯐꯪꯂꯝꯒꯗ꯭ꯔꯥ? ꯑꯗꯨ ꯈꯖꯤꯛ ꯈꯟꯊꯔꯒ ꯅꯍꯥꯛꯅ ꯁꯥꯎꯕꯗꯣ ꯁꯥꯎꯕꯒꯨꯝꯁꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯨ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯏꯃꯨꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯅꯤꯁꯨꯕꯗ, ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯕꯁꯤꯡ꯫ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯀꯌꯥ ꯃꯈꯩꯗꯤ ꯌꯨꯝꯗ ꯑꯌꯥꯝꯕꯅ ꯍꯟꯅꯈ꯭ꯔꯕꯅꯤ꯫ ꯊꯕꯛ ꯊꯥꯗꯣꯛꯂꯒ ꯂꯩꯕ ꯀꯌꯥꯁꯨ ꯊꯕꯛ ꯐꯪꯗꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯁꯨꯅꯤꯡꯉꯝꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯌꯨꯝꯗ ꯂꯥꯛꯄ ꯌꯥꯗꯕ꯫ ꯌꯨꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯟꯅꯗꯧꯅ ꯑꯃꯠꯇ ꯂꯥꯏꯅ ꯆꯠꯄ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ, ꯃꯔꯝꯗꯤ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛꯂꯛꯄꯗ ꯑꯌꯥꯝꯕꯅ ꯅꯥꯒꯜꯂꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗꯅ, ꯍꯥꯏꯕꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅ ꯀꯅꯥ ꯎꯅꯗꯅ ꯂꯩꯕꯅ ꯐꯩ꯫ ꯌꯨꯝꯗ ꯆꯠꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ, ꯁꯛꯈꯪꯗꯕ ꯑꯃꯒ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯆꯠꯇꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯔꯤꯁꯨꯕꯗ, ꯄꯣꯠ-ꯆꯩꯒꯤ ꯃꯃꯜ꯫ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯥꯡꯂꯕ ꯄꯣꯠ-ꯆꯩ ꯃꯃꯜꯁꯤꯡ ꯅꯣꯡꯊꯛꯅ ꯋꯥꯡꯕꯒꯨꯝ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯖ-ꯅꯣꯝꯖꯔꯒ ꯆꯔꯥ ꯅꯣꯡꯃ ꯆꯥꯔꯒ ꯂꯩꯔꯝꯕꯁꯤꯡ ꯍꯧꯖꯤꯛꯇꯤ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯕꯒꯤ ꯃꯤꯁꯤꯡꯅ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯄꯣꯠ-ꯆꯩ ꯇꯥꯡꯕꯒꯤ ꯃꯔꯝꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯠ-ꯆꯩ ꯄꯨꯁꯤꯜꯂꯛꯇꯕꯒꯤ ꯃꯔꯝꯅꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯍꯧꯖꯤꯛ꯫ ꯃꯉꯥꯁꯨꯕꯗ, ꯀꯣꯚꯤꯗ-19ꯒ ꯑꯩꯈꯣꯏꯒ꯫ ꯀꯣꯚꯤꯗ-19 ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯑꯃ ꯂꯥꯛꯄ ꯎꯅꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯤꯅ ꯂꯣꯏꯅꯕ ꯑꯃꯗꯤ ꯈꯨꯠ ꯁꯣꯛꯅꯕ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯛꯇꯕ ꯄꯨꯟꯁꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯏ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯂꯒ ꯊꯣꯛꯄ, ꯑꯗꯨꯒ ꯄꯣꯠ-ꯆꯩ ꯑꯃ ꯍꯦꯛ ꯄꯥꯏꯔꯨꯕ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯩ꯫ 30 ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯠ ꯁꯦꯡꯅ ꯍꯥꯝꯂꯤ꯫ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯇꯝꯕꯤꯕ ꯄꯥꯔꯥ, ꯑꯍꯣꯡꯕ ꯄꯨꯟꯁꯤ ꯑꯁꯤ꯫ ꯑꯗꯨꯅ ꯏꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯈꯪꯗꯕ ꯁꯛꯈꯪꯗꯕ ꯀꯅꯥꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯒꯨꯝꯁꯤ, ꯑꯁꯤ ꯍꯥꯏꯖꯅꯤꯡꯏ꯫